Arambai News Guwahati da Maitelongi Pau tabiriba singbu ihan hanu maktada chingangbam Sujitani na khurumjari. Housing asigi samlapa mariba pau sing lowirasi. Matam kuina dagi ngaiduna leraklaba samlenga ki class 10 amadi 12 exam gi evaluation formula ngasi state asigi education minister Dr. Ronos Peguna laukthokre. Masi record yumfamoiba evaluation ni. Expert committee anina thangalakpa wafam lengakna yakibaga loinana parikya animak Assamgi Seba Amadi Education Council gi makhada pangthoklagani. SSLC gi result nipu is to kun gi ratio da lauthokani. Habadi class 9 gi chahi gi parikya dagi mark nipu, class 10 natraga pre-board exam dagi chada nipu aduga attendance, internal assessment, discipline na chingbada yumfam weraga chada kun leigani. Karigumba class 10 gi record amata leitaba school singi damak anishuba formula habdi class 9 gi parikya da chada humbudra assignment ki matungina chada kuntra amaga lakani so hairi nama soreba singi oinadi school na makhoi gi evaluate tawbaga loina na marks su pigani Nakalamarom da class 12 exam gi oina arts, science, commerce amadi vocational stream singi tongan ba method ka loina na practical amadi non practical subject singi tongan ba method laigani. Practical component ka loina na subject singi oina SSLC exam gi khwaidigi mark wangna phangkiba subject ahum gi average mark tagi chada yangthei chada kuntrana practical dagi aduga chada tarana class 11 amadi 12 ki matamgi activity amadi internal assessment ta yumfam oraga school na pigadabani hairi practical yaugdaba subject singi oina SSLC gi mark khwaidigi wangna phangkhiba subject ahumgi average tagi chada yangkhei chada nifuna class 11 amadi 12 matamgi activity amadi internal assessment ta yumfam oraga school na pigani aduga lemhoriba chada tarana chada marfutaragi manungda phangba mark ta yumfam oraga pigani class animaki oina top 10 star mark amadi distinction loinana higher mark phangba amata handaki oinadi leiroisu hairi karigumba evaluation system asida pendaba thoklabadi physical written exam thabagi khudong chabasu pigani hariba exam ase September 15 gi mamangda pangthoknaba hotnagani karigumba phibamna yadrabadi mathang chahida pangthokani su hairi adubu mahiroi amakaktangi orabasu written examination soidana pangthokani hairi hariba result asi college na chingbada ming channanabagi damaktani thabak tananabagi natte tet natraga atai department ki oiba matang singdadi tongana akhanaba exam sing pangthokani su hairi Handak mama unanabagi damak numit nini khaktagi oina jaildagi thorak lamba Sibsagar Kendragi MLA Akhil Gogoi NIA gi case khudimaktagi kokpaga loinana jaildagi thadorakre jahi ama makhai hena jail da lairuraba Akhil Goina pawgi mifam amangasi kauraduna lengaki mathakta mahakna kanna huladuna ngangki RSS changlabadi numit tarani gi manungda jaildagi thadokani hairakhibaga loinana centerna mahakpu hatnabagi order phawba pirakhi su paumishingda phongdorakhi Antikagi matangda makhatana laukhigani amadi Raizor Dolgi khuthangda ka amukhanna kakthat hankigani loinana Assamgi special status amukhanna puraknaba hotnagani hainasu Akhil Gogoina makhatana paumishingda phongdorakhi Assamda underground drug factory ama ngasi phangkhre masi makha Assamgi Gwalparagi yumamagi manung phamung makhada layimba aduga phamung makhada changduna underground factory asidagi drug sananabagi khuzugulai sing heroin ga konana lupa crore taramuki drug kayasu phagat pangamki underground factory asigi mapu Jahangir Alam amadi maki loinabi Savina Yasmin ga loinana miyoi amasu khudakta mafam asimaktadagi phabangamki Assamda COVID laksan bangambagi phibam da laglabasu district ahumdadi COVID ki phibam lusilakli district ahumadudi Kamrup Metro habadi Guwahati Golaghat amadi Sonitpur gi oina tonganba SOP ama lagliba nongmaijing numitta lengakna thadorakpa yari Silchar Jalu Paragi Nongthombam Brajalalna Hokiba Jungi Tang Kulhumdoida Leikidabagi Awaba Pongdopagi Mipam Ama Dr. K.N. Cha na Mipam Mapuoidana Mitei Apunba Khungang ki Central Committee Amadi Silchar Lengaki Convener R.K. Gopal Snana Sinlangdana Pangthokre
ओजा ब्रजलालगी मरमदा प्रोफेसर नोनी कुमार सिंह सौगाइजम सुभांकर सिंह मुतुम गुनाधोन सिंह एडवोकेट युमना जयंतन चिंबना वांगांखी इम्फाल एयरपोर्ट माओ गेट अमदी जिरीबाम फाउदना मणिपुर चंगलप मियोइसिंग कोविड वैक्सीन की डोज अनिमक कापथोकलबदी कोविड टेस्ट की नेगेटिव रिपोर्ट याउद्रबसु चंगब यारगनी हाइना मणिपुर लेंगा की माइकैदगी ऑर्डर अमा थोखरे कोविड वैक्सीन मपुंग फाना कापट्रिबा हाइबदी हानब डोज खक्तमक कापलब मियोइसिंगदी हानगुमना नेगेटिव ओई हाइबगी रिपोर्ट लोइनरकदबनी हाइना अनोब चना कांगलोन असिदा मयेक सेंगना पल्ली इम्फाल दिमापुर लंबीदा हयेंगदगी हाइबदी जुलाई 2 की अयुकी पुंग 5 दगी पुंग 12 गी ओइना टोटल शटडाउन लौथोखरे खोंजंग असिगी हंदोकपा लेट्री हाइना एशियन हाईवे लैंड इफेक्टेड विलेज चेयरमैन एंड चीफ्स एसोसिएशन थादो स्टूडेंट्स यूनियन न चिंबना सेंगदोरकले हाईवे चाउथोकबदा सोलिबा लमसिंगी कंपेंसेशन पीननबा अमदी अतै अतै दाबी क्या तौरोदना वकत खोंजंग असि चंगसिलकपने ngasi ayuk anganbada all Jiribam Hindu Jagaran Association ga khusamnaduna Judicial District Court Jiribam gi complex ta u charakya thakre thoromasida advocate singh habidi A Surendra Kumar A Biren Singh K B Roy L Roman Singh amadi Hindu Jagaran gi chief advisor su saruk yakhi हौकी पुंग कुनमरी असिदा इंडिया कोविड की अनोब पॉजिटिव केस लिसिंग यांखई की मखादा हाइबदी लिसिंग निफुनी पानगा चाट्रेट मरफुतरुक फंखी अमदी कोविड अनाबा लिसिंग हुमफु माथोइगा चौंगा मरफुनी पाना नाबा फरदुना डिस्चार्ज तौखी अमदी कोविड अनाबा लिसिंग अमा सुपना मंगाना हौकी पुंग कुनमरी असिदा लेखिते अवांग नोंपोगी स्टेट सिंगी मनुंगदा नागालैंड हुमफु तरुक मेघालय चौंगागा हुमफुत्रा तरेट मिजोरम चनीगा कुंथ्रानी थोई मणिपुर चौंगा सुपना निपान अमदी असम लिसिंग अनीगा चट्रुक हुमफु मापन कोविड की अनोब पॉजिटिव केसिंग फंखी असम की लिसिंग अनीगा चट्रुक हुमफु मापन असिगी मनुंगदगी गुवाहाटी चामगा हुमफुत्रा तरुक याउरी अमदी असम मियोई कुंथ्रा निपान मणिपुर तरानी थोई मिजोरम अनी मेघालय तरुक अमदी नागालैंड अहुम लेखिदबगी रिपोर्ट सु लाखली अरोइबदा ngasi tentak pamaroiba pau khara लद्दाख की लुचिंगबसिंग दिल्ली दा प्राइम मिनिस्टर गा उनखरे लद्दाख स्टेटहुड की दाबी तौखी मिजोरम दा चर्च अमदी साना खुनबगी थोरम सिंह पार्शियली हांगदोकपा हौखरे हौजिक फाउबदा मिजोरम दा अफ्रीकन स्वाइन फ्लू नंबर मोइदुना ओक लिसिंग निपान गा चहुम हुमफु हातखरे अमदी स्टेट असिगी डिस्ट्रिक्ट चामगा निफु हुमदोइदा लाइचत असि पक्तकना संदोरकले इंग्लिसिंग मंगा चमापन तरामापन की कारगिल वार थवाई थाख्रबा इंडियन आर्मी ऑफिसर मेघालय दगी कैप्टन क्रिसिंग चिफोर्ट नोंगमबु माकी कुनिथोई सुबा लेखिदबगी थोरमदा मिनिस्ट्री ऑफ डिफेंस अमदी मेघालय पुंबना इकाई खुमनबा उतखिबगा लोइनना महाकबु निंगसिंखी मेघालय सिविल सर्विस समना MCS की नौना खनख्रबा ऑफिसर कुंथ्रानी पांदा ngasi थौदांग सिनखरे अरुणाचल की कॉलेज अमगी प्रिंसिपल अमा महैरोई अमदा काहेनब थोंग चथरुबदगी चही कुनगी जेल द लेननबा वायल पीखरे पनबा याई थौदोगसी इंग्लिसिंगनी 15 की केस की वहौदगिने सिधुना राहुल गांधी का सु उनखरे मरोइबा फम अमा फंगनी हाइबगी अचेतपा थाजबा थमले जायदस के दिलाना इमरजेंसी दसननबगी अयाबा पीबिनबा अप्लाई तौखरे चही तरानीथोई अमदी मथकी मियोइसिंगदा ट्रायल चथकीबगा लोइनना फेज 3 ट्रायल की डाटा DCGI दा थाखरे नीडल फ्री डोज फ्री की वैक्सीन सु अयाबा पीबिनबा हाइजखी यूरोपियन नेशन मापन्ना कोविशील्ड पु ग्रीन पासपोर्ट की अयाबा पीखरे इंडिया की प्राइम मिनिस्टर नरेंद्र मोदी ngasi डॉक्टर्स डे निमित असिदा डॉक्टर सिंह दा इकाई खुमनबा उतखिबगा लोइनना अतोप सिंगी पुंसी कननबगीदमक मखोइना मसामकी पुंसी कथोई हाइना थागतखी गुलशन कुमार हाटपगी मरालदा अब्दुल रफू मराल लेरे हाइना सेशन कोर्ट न पीखिबा वायल बॉम्बे हाई कोर्ट न लौखतखरे मालेमदा अभिमन्यु मिश्राना चेस ख्वाइदगी नहा ओइरिबा चेस ग्रैंड मास्टर ओइदुना पुवारी अमा थंखरे इंग्लिसिंग अनीदा सर्गे कार्जकिनना चही 12 था 3 थमकिबा रेकॉर्ड अभिमन्युना चही 12 था 4 नुमित 15 दा माइलस्टोन असि यौबंगमखी
World Bank na developing state lebak singi oina COVID vaccine gi fund billion kunda hengat hankre. Veteran actor Dilip Kumar ahal orakpagi anabana maram oiduna ngarang ahing athengbada Mumbai gi Lanai Hospital amada amukhana admit tawkre. Ngasi Doctors Day ni numit ase saknaraba physician West Bengal gi CM su oramba Dr. Bidhan Chandra Rai gi pokpa amadi leikhidabagi chahi gi thorongga iroinana pangthokpani. Nagaland unlock phase 1 hokre tangai fadana changba polam sing yon ba dukan sing nungthil gi pung ani fawba hanglagani. Uttarakhand kalen suti gi matung ngasidagi schools khudingmak hangdokpa hokre. Madhya Pradesh ta COVID ki second wave laksin bangam kre recovery rate chada marfudrama panne. China gi ruling Communist Party na China linkhat pagi Tiananmen Square da pangthoki ba thoram da President oriba Xi Jinping na foreign force na China da amukhana ki halakpa yaroi haikre. Amadi Myanmar gi military lengak po hunta haina kau bagaloina na February thada power moon ki ba adubu coup d'etat haina kauriba foreign new organization singi mathakta ain gi oiba action lokhalagani haina Myanmar military authority na haikre. Ngasi gana di Arambai News Guwahati da Maitilon gi pau sandok chaba matang installation jabaga loina na tabiriba singbom kaso hanna kurumjari.